Good Governance Party Haina Mingthonba Anouba Political Party ama Ngasi Uripok Yambem Leikai leiba Yambem Laba yumda Semkhre Ngasi Semkhre Anouba Party asigi President na Yambem Laba Working President na Sanjam Surjit Vice President na Pizam Rosen amade General Secretary na Dr. Sanabam Ragumani ni Party Haudopagi Tauramaduga Mari Lainana Party asigi President Yambem Laba na hai Good Governance Party asi Yamna Tangai Fadana Matamna Puroko Party amane Manipur gumba yamna sensitive oiba state amada Manipur lengangna hojik chathariba thawong ase miyamna hena khangnaraba wafamne Chief Minister na ama hai Governor na ama hai makoi masal amaga pau faudokna dabagi mami chawna tari Law and Order haibasi state subject ni adubo lamdam asidadi madugi tayonabada maning mamang samnadaba thabak kaya ama chatharakle khudam oina hairabada Article 355 ase Manipurda chalaire haina CM na phongdoki adubo madugi tayonabada Manipur gi Governor amadi Unified Command na chanade haina miyam da phongdoki ba laikhrabani asigumba mari makong samnadaba wafam kaya sina miyam da henna tamam na hanbagi machaga ma oiri lamdam asida mara chetpale ngak ama puraksi hairabadi miyam gi kholau taba amade miyam gi ihul khangba party ama leihanba mathau tai tangai fadaba si lakpadage Good Governance Party ase lingkhat ki bane lakadawriba Mikhal Singda Party asigi mirep thadoktuna Mikhal mayong nahangane Party asidi Delhi gi High Command singi yaka yengtuna leigadaba party nate Party asina purakpa pamliba ahongba se miyam da thakudingi chengyenba LPG gas marang kaina phanghanba amade more amasung juribam da chatpa ngamba Chief Minister ama leibaduni haina mahakna phongdokhi अखोन हाइसे अखोई पॉलिटिकल पार्टी में लिंग सर है मणिपुर पॉलिटिकल पार्टी में वैक्यूम लाखद्रा खले करिगिनोदा नान के दिल्ली के याका येंग लेब कांगलू बम ले रे नमथंग दना शिलोंग याका येंग लेब कांगू हम थोले दिल्ली की अया बयाव बंगाय रे उसने शिलोंग अया बयाव बंगाय रे मरक सिरे इंफाल लगे नसर कक्सिंग ने नसर बिशनपुर ने नसर के थोबाल के अया भले याव रगा तो भी अब पार्टी में सरकार तारबना है ना खल बेवानी